ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯊꯦꯡꯅꯖꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯩꯅ ꯑꯋꯥꯕ ꯇꯥꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯌꯦꯛ ꯆꯨꯝꯅ ꯂꯤꯕ ꯉꯝꯖꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯃꯈꯣꯡ ꯍꯥꯟꯅ ꯇꯥꯛꯆꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯤꯕꯨ ꯊꯥꯖꯕ ꯄꯥꯛ ꯉꯝꯍꯟꯗꯅꯕ ꯉꯁꯤ ꯐꯥꯎꯕ ꯄꯜ ꯑꯃꯗꯤ ꯈꯥꯔꯤ꯫ ꯑꯩꯍꯥꯛꯁꯤꯃꯇꯝ ꯑꯃꯗ PhD ꯇꯧꯕꯒꯤ ꯔꯦꯟꯇ ꯂꯩꯔꯝꯃꯤ꯫ ꯔꯦꯟ ꯃꯐꯝꯗꯨꯁꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯃꯇꯝꯗꯨꯗ ꯊꯥꯗ 5,000 ꯂꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯀꯥꯗꯨꯁꯨ ꯀꯔꯤꯁꯨ ꯐꯖꯕ ꯅꯠꯇꯦ, ꯔꯥꯏꯅꯣꯅ ꯈꯥꯗꯨꯅ ꯄꯥꯡꯅ ꯁꯥꯅꯕ ꯊꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯃꯐꯝꯗꯨꯗ ꯆꯍꯤ ꯑꯃꯒꯤ ꯆꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯔꯦꯟ ꯃꯄꯨꯗꯨꯅ ꯐꯦꯃꯤꯂꯤ ꯊꯝꯖꯤꯜꯂꯛꯄꯅꯤ꯫ ꯍꯥꯟꯅꯗꯤ ꯍꯪꯕꯗ ꯐꯦꯃꯤꯂꯤꯗꯤ ꯊꯝꯃꯣꯏ, ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤ ꯈꯛꯇꯃꯛ ꯊꯝꯒꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯦꯃꯤꯂꯤ ꯊꯝꯖꯤꯜꯂꯛꯄꯁꯤꯗ ꯈꯔꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯩꯅ ꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯕꯨꯡꯅ ꯐꯦꯃꯤꯂꯤ ꯊꯝꯂꯣꯏ ꯍꯥꯏꯔꯝꯃꯒ ꯊꯝꯃꯛꯏꯁꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯑꯉꯥꯡ 2-3ꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦ꯫ ꯄꯥꯕꯨꯡ ꯌꯥꯔꯗꯤ ꯐꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯂꯥꯡꯒꯅꯨ ꯍꯥꯏꯔꯕꯁꯨ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯕꯨꯡꯅ, ꯅꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯔꯣ, ꯂꯩꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ, ꯍꯦꯛꯇ ꯇꯥꯟꯊꯣꯛꯎ ꯌꯥꯔꯤꯕ꯭ꯔꯣ? ꯅꯪꯅ ꯌꯥꯝ ꯋꯥꯔꯒꯅ ꯆꯠꯀꯦꯁꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯩꯁꯨ ꯈꯔ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯤꯅ ꯑꯁꯨꯝꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯍꯟꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ ꯔꯦꯟ ꯑꯇꯩ ꯊꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ, ꯇꯣꯝꯊꯤꯟ, ꯅꯪꯒꯤ ꯔꯦꯟꯇꯣ ꯂꯩꯔꯕꯅꯤꯍꯦ, ꯑꯁꯣꯝ ꯑꯋꯥꯡꯂꯣꯝꯗ ꯗꯨꯀꯥꯟ ꯐꯝꯕꯤ ꯄꯩꯁా ꯄꯥꯏꯕꯤ ꯃꯧ ꯑꯃ ꯂꯩꯕꯗꯣ, ꯃꯥꯒꯤꯗ ꯍꯟꯗꯛ ꯔꯦꯟ ꯁꯥꯜꯂꯦꯌꯦ, ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯣ꯫ ꯃꯥꯒꯤꯗꯤ ꯊꯥꯗ 2,000 ꯈꯛꯇꯅꯦꯌꯦ, ꯏꯁꯤꯡꯁꯨ ꯐ꯭ꯔꯤ ꯑꯣꯏ ꯍꯥꯏꯌꯦ, ꯑꯗꯨꯗ ꯂꯩꯕꯅ ꯅꯨꯡꯉꯥꯏꯔꯅꯤ ꯅꯪꯗꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯑꯗꯨꯏ ꯃꯧꯗꯨꯗꯤ ꯁꯛ ꯌꯥꯝꯅ ꯀꯥꯛꯇꯥꯏꯅꯦ ꯀꯩꯅꯣ, ꯃꯥꯅ ꯌꯥꯝ ꯍꯣꯡꯅ ꯊꯥꯗꯣꯛꯏꯗꯨꯅ ꯈꯔ ꯆꯤꯡꯅꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯆꯦꯗꯨꯅ, ꯏꯕꯦꯝꯃ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯪ ꯑꯃ, ꯑꯣꯏꯔꯔꯣꯏ, ꯋꯥ ꯌꯥꯝ ꯄꯦꯠꯂꯤ, ꯆꯠꯂꯣ ꯅꯌꯨꯝ ꯑꯃ ꯂꯩꯔꯒꯅꯦ ꯂꯩꯔꯨꯔꯣ, ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯔꯦꯟꯇꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ ꯑꯃ ꯐꯥꯍꯜꯂꯒ ꯍꯣꯡꯂꯝꯃꯤ꯫ ꯄꯣꯠ ꯆꯩꯁꯨ ꯑꯩꯒꯤꯗꯤ ꯌꯥꯝꯗꯕꯅꯤꯅ ꯀꯔꯤꯁꯨ ꯋꯥꯕ ꯑꯣꯏꯔꯝꯗꯦ꯫ ꯔꯦꯟ ꯑꯅꯧꯕ ꯃꯐꯝꯗꯨꯗ ꯑꯩꯒ ꯊꯧꯃꯨ ꯅꯧꯃꯨ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯁꯨ PhD ꯇꯧꯕꯒꯤ ꯂꯩꯕꯅꯤ꯫ ꯑꯩꯅ ꯊꯨꯅ ꯆꯪꯉꯛꯑꯦ ꯍꯥꯏꯔꯤꯁꯤꯗꯒꯤ ꯃꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯨꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯋꯥꯔꯤꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯌꯥ ꯀꯧꯖꯔꯒꯦ, ꯄ꯭ꯔꯥꯏꯚꯦꯁꯤ ꯌꯦꯡꯖꯔꯒ꯫ ꯄ꯭ꯔꯤꯌꯥꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯃꯣꯡ ꯍꯥꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯕꯗ ꯑꯩꯁꯤ ꯃꯥꯒꯤ ꯏꯪ ꯇꯞꯄ ꯃꯑꯣꯡꯗꯨꯗ ꯉꯛꯄ ꯐꯥꯎꯔꯤꯕꯅꯤ꯫ ꯋꯥꯒꯁꯦ ꯈꯣꯟꯖꯦꯜ ꯍꯧꯅ ꯉꯥꯡꯕ ꯅꯠꯇꯦ, ꯅꯣꯛꯄ ꯐꯥꯎꯕ ꯀꯟꯅ ꯅꯣꯛꯄ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯋꯥꯔꯤ ꯏꯁꯩꯗꯒ ꯌꯥꯇꯣꯟ ꯎꯗꯕꯤ ꯅꯣꯛꯄ ꯍꯥꯏꯕꯗꯨꯃꯛꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯁꯨ PhD ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯗ ꯇꯧꯕ, ꯑꯩꯅ ꯃꯅꯤꯄꯨꯔꯤꯗ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯃꯥꯒ ꯑꯩꯒꯁꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ꯫ ꯑꯩꯒꯤ ꯄꯣꯠ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯗ ꯑꯃꯗꯤ ꯀꯥ ꯁꯦꯡꯗꯣꯛꯄꯗ ꯃꯥꯅ ꯇꯪꯈꯥꯏ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝꯗꯨꯗ ꯂꯩꯔꯛꯄꯅ ꯑꯩꯒ ꯃꯥꯒꯁꯤ ꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯔꯦꯟꯇ ꯔꯨꯝ ꯊꯪꯅꯕ ꯃꯤ ꯑꯃ ꯍꯥꯏꯕꯁꯤꯗꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒ ꯑꯩꯒꯁꯤ ꯂꯩꯃꯤꯟꯅꯔꯝꯃꯤ, ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥ ꯌꯥꯝ ꯉꯥꯡꯂꯝꯗꯕ ꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩ ꯁꯥꯠꯇꯣꯔꯛꯄꯒꯨꯝ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯍꯥꯏꯗꯣꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯑꯩꯒ ꯃꯥꯒ ꯃꯥꯒꯤ ꯀꯥꯗ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯅ, ꯄ꯭ꯔꯤꯌꯥ, ꯅꯪꯒꯤ ꯋꯥꯜꯗ ꯌꯥꯜꯂꯤꯕ ꯂꯩ ꯑꯀꯪꯕꯁꯦ ꯀꯩꯅꯣ, ꯇꯤꯟ ꯏꯟꯗꯕ꯭ꯔꯣ? ꯑꯁꯤꯗ ꯑꯗꯨꯝ ꯌꯥꯜꯂꯒ ꯊꯝꯂꯤꯁꯤꯕꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ, ꯏꯟꯗꯦꯗ ꯀꯩꯁꯨ, ꯄꯨꯡꯀꯪ ꯀꯪꯂꯕꯅꯤꯅ, ꯄꯠꯊꯔꯛꯄ ꯄꯣꯠꯇꯕꯨ ꯇꯤꯟ ꯏꯟꯕꯒꯤ ꯋꯥꯅꯤ, ꯑꯁꯤꯗꯤ ꯏꯟꯗ꯭ꯔꯦ, ꯑꯩꯅꯁꯨ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯐꯧꯗꯣꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫
ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯀꯩ ꯃꯔꯨ ꯑꯣꯏꯕ ꯂꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯁꯤꯕꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ ꯑꯣꯏꯗꯦꯗ ꯑꯩꯒꯤ ꯕꯔꯊꯗꯦꯗ ꯄꯤꯔꯛꯈꯤꯕꯅꯤ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯁ ꯍꯥꯏꯖꯜꯂꯦ ꯅꯃꯥꯟꯅꯕꯤꯅ ꯀꯥꯏꯅ ꯍꯥꯏꯔꯛꯑꯣ ꯑꯁꯦꯡꯕ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣꯅ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯁꯤ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯃꯇ ꯍꯥꯏꯌꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯍꯪꯂꯨꯕꯗꯗꯤ ꯑꯔꯣꯏꯕꯗ ꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤ, ꯑꯩꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯕꯅꯦ꯫ ꯑꯩꯁꯦ ꯃꯥꯁꯦ ꯀꯥꯎꯔꯒꯦ ꯈꯟꯕꯁꯨ ꯍꯦꯛꯇ ꯉꯝꯗ꯭ꯔꯦ, ꯌꯥꯝ ꯋꯥꯔꯦꯗ, ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯀꯣꯏꯗ꯭ꯔꯦ, ꯌꯥꯝ ዋꯅ ꯂꯩꯔꯦ ꯑꯩ ꯃꯥꯒ ꯍꯦꯛ ꯇꯣꯛꯅꯈꯤꯕꯗꯒꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯗꯤ ꯀꯣꯛ ꯍꯟꯖꯅꯧ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯗꯤ ꯅꯍꯥꯟꯅ ꯇꯧꯔꯅꯤ, ꯑꯩꯒ ꯃꯥꯒꯁꯦ ꯐꯖꯅ ꯈꯠꯅꯈꯤꯕ ꯂꯩꯕꯒꯤꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯔꯝꯕ, ꯑꯩ ꯀꯣꯏꯅ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯗꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯨ ꯈꯔ ꯅꯣꯟꯖꯔꯝꯃꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯦꯛꯀꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯩꯝ ꯍꯥꯏꯔꯨꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯥꯅ ꯂꯥꯜꯂꯒ ꯅꯪꯅ ꯀꯩꯅꯣ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯉꯥꯏꯇꯕꯤ ꯂꯩꯔꯤꯁꯤꯅ, ꯅꯪꯁꯨ ꯉꯛ ꯊꯦꯛꯀꯠꯂꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ ꯍꯣ ꯆꯤꯟꯗ लाइबगी वाने, थबक ओइना तौरकपददी हेक्ता ngamba natte, इबाइनी खतनारिङैदुदा माना आइगी तौबिखिबा खतनाद्रिङैदुदा माना आइगी तौबिखिबा मयामदो अइसु हेक्तामक काउथोओ हाइबा यादे। आइगिने हाइदना माना पैसा तुंगजनबिदना मरुप याउबिदना याम तौबिये। ममांग चहिदने माना अइंगोंदा माना तुंगजनगिबा सेल मयामदो पीरखिबा। अइने लौरोय हाइबनी अदो नमदना अइना सेल सिंदु लौद्रदी मा मसा मतोमदा सिजगनी, नंगिने हाइना तमख्रबनी अदुना लौदबा यारोय हाइबदगी लौरे अइसु हाइना हाइरि। अइसु मागी वारिसे खरा लुसिलकपदगी खुंबम खंद्रदुना अदो नंगसु अदुमाइना लेबदी यारोय, अदुना तपना तपना काउनबदी लाक्नौ हाइना हाइरम्मी। अदुगा अमुक अइना अदो नुपादुगी मसक येंगे, नंगना नुसी लैना नारिबसी कयाम फजबनो पोस्ट ताबनो हाइबदु येंगे हाइरम्मी। मसिदा प्रियाना फोटोगा अमता लैत्रेदा लोइना कखरे, काइदगी काउनबा लाक्नबदा कैसु फजदबने फजबगी वादी नुपा मानबगी वाने हाइना हाइरई। असुमना अइसु मागी वारी खरदी खंगबा ngamlammi अदुबु नुपासिगी मसक्ति खंखिदे। मतमना असुम हौखिबना अइसु रेंटुदा लैरकपा चही अमा हेलकलम्मी। अदुम नुंगाइना लैबा हाइबदो ओइरम्मी। पैसा नुसादसु मफमदुदा लैबदगी यामना सेव तौबा ngamjarami। मसी पुमनमक हाइदनसु मियोइबगी पुंसिनी, करमनदी अदुम नुंगाइना लैयु हाइबा यागनी। अइसी नोंगमा अखोइ डिपार्टमेंट की स्टाफ अमना हाइरकपदगी वर्कशॉप अमा याउबा चटलम्मी। अदुम वर्कशॉप सी एम्प्लॉयमेंट की मतांगदा तौबनी, अदुदा सुम कानागनी हाइदुना चटपनी। इमानबी ट्राइब लुसी कौबी अमगा चटमिन्नै। असुमना वर्कशॉप असी याउरमी। अइदी इंस्ट्रक्टर हाइगद्रा वा ngangliba nupadu ताबा यामना नुंगाइबदगी हौबदगी लोइबा फाउबा फजना तारम्मी। मखोइ मपालमदगी खरसु लाई, तुगा अइना वा ngangbा ताबा नुंगाइ हाइरिबदुना अइखोइ मैतै मचानी। असुमना अइसु नुमितुदगी ज्ञान लौसिंग अमा ओइजबदगी खंगनिंगबा खरा लैरम्मी। अइना वर्कशॉप तो लोइरबा मतुंग इंस्ट्रक्टरदुगी मनाक्ता चंगदुना अइना खंगदबसिंगदु हंगलम्मी। मानसु अइना खंगद्रिबसिंगदो फजना लोइना ताकपिरक्खि। अदुगा माना अइसी यामना हैसिंगी, थवाइ याउना अइना ताबदुदा यामना नुंगाइ, मी अनंबदी अमता सुमाइना तानादी, अदुना मथंगदा अपॉर्चुनिटी लैरबसु हाना हाइरक्के हाइदुना अइगी नंबर सी लौहौई। असुम तौना नुपा असिगा मतम खरगी तुंगदा मेसेज थानबा वरी सानबा हौरक्खि। अइसु मंगोंदा सुम कोइरक्खिदे, नोंगमगी नक्सिनरक्पा हाइबदो ओइरक्खि। अदुगा अइनसु माबु नुसिबा हौरक्खि। असुमना था खरगी तुंगदा माना अइंगोंदा नुंसी पामी हाइरक्खि। अइसु खरनगा हानदगी नुंसीदुना लैबगा मंगोंदा याखि। मखा ताना अइना मागा कोइनै हाइबसी कनामतदा खंगहलमदे, मरमदी अइ इसागी ओइना खरा प्राइवेट ओइजबा हाइगद्रा अइगी थबक नत्रगा पंथोंफम अमा हेक यौद्रि फाउबा अइदी थमोइ मनुंगदा चेतना थंबा सिना ओइनी
ꯃꯥꯡꯉꯣꯏ ꯈꯟꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯕꯛ ꯑꯃ ꯇꯧꯗꯧꯕ ꯂꯩꯔꯒꯗꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯤꯕ ꯏꯅꯥꯎꯅꯨꯄꯤꯁꯤ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯕ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯈꯪꯅꯔꯛꯄꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯤ ꯅꯍꯥꯟꯒꯩ ꯀꯔꯥꯏꯗ ꯂꯩꯔꯨꯕꯖꯥꯠꯅꯣ ꯍꯥꯏꯗꯅ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯪꯕ ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯁꯅꯥ ꯅꯠꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯁꯤ ꯋꯥ ꯂꯣꯠꯄ ꯌꯥꯝꯅ ꯍꯩ꯫ ꯑꯗꯨꯒ ꯑꯩꯅ ꯐꯥꯔꯕꯁꯨ ꯅꯪ ꯁꯥꯎꯗꯅꯕ ꯇꯧꯕꯅꯤ, ꯑꯩꯅ ꯑꯗꯨ ꯆꯠꯂꯨꯏ ꯑꯗꯨ ꯇꯧꯔꯨꯏ ꯍꯥꯏꯔꯒꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝꯅ ꯍꯩ ꯋꯥ ꯊꯩꯗꯣꯛꯄ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯑꯩꯅ ꯅꯣꯡꯃꯁꯨ ꯃꯥꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯨꯏ꯫ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯗꯕꯤ ꯂꯩꯔꯝꯂꯤꯅꯣ ꯍꯥꯏꯅ ꯃꯁꯥꯗ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯃꯇꯝ ꯈꯔ ꯊꯕꯛ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯀꯣꯏꯔꯣꯏ ꯈꯟꯈꯤꯕꯒꯤꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯔꯕꯅꯤꯅ ꯅꯪꯒ ꯈꯪꯅꯔꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯑꯣꯏꯅ ꯃꯥꯅ ꯈꯪꯅꯔꯝꯃꯤꯕ ꯅꯨꯄꯤꯗꯣ ꯀꯔꯝꯃꯥꯏꯅ ꯇꯣꯛꯅꯈ꯭ꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯁꯨꯞꯅꯒꯤ ꯑꯩꯅ ꯈꯔ ꯂꯥꯜꯂꯨꯕ ꯑꯗꯨꯒꯤꯅꯤ, ꯑꯗꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯥꯅ ꯑꯩꯒꯤ ꯍꯦꯟꯖꯥꯡ ꯊꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯄ꯭ꯔꯤꯌꯥꯅ ꯃꯥꯁꯤ ꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯁꯤꯗ ꯑꯩꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯄ꯭ꯔꯤꯌꯥꯅ, ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯦꯟꯖꯥꯡ ꯊꯤꯜꯂꯛꯂꯝꯃꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄꯅꯤ꯫ ꯑꯩꯅ ꯑꯩ ꯅꯉꯣꯟꯗꯗꯤ ꯍꯥꯏꯗ꯭ꯔꯤꯕꯅꯤ, ꯑꯩ ꯍꯟꯗꯛ ꯅꯨꯄꯥ ꯑꯅꯧꯕ ꯑꯃ ꯈꯪꯅꯔꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅꯤ, ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯁꯦ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ, ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯅꯗꯤ ꯃꯥꯏꯁꯦ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯒꯤ ꯁꯥꯎꯔꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯤꯗꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒꯤ ꯀꯥꯗ ꯆꯪꯉꯨꯗꯨꯅ ꯄ꯭ꯔꯤꯌꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯗꯤ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ, ꯅꯪ ꯆꯥꯊꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯐꯅꯌꯥꯝ ꯀꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯥꯅꯤꯡꯗ꯭ꯔꯦꯗꯅ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯁꯨꯝ ꯆꯒꯠ ꯀꯧ ꯂꯩꯗꯨ ꯇꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡꯁꯤꯗ ꯑꯩꯁꯨ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯥꯒ ꯑꯩꯒꯁꯦ ꯀꯧꯕꯁꯨ ꯀꯧꯅꯔꯝꯗꯦ, ꯀꯔꯤꯃꯠꯇ ꯉꯥꯡꯁꯨ ꯉꯥꯡꯅꯔꯝꯗꯦ꯫ ꯑꯩꯅꯁꯨ ꯃꯉꯣꯟda ꯈꯔ ꯋꯥꯔꯧꯕꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯩꯉꯣꯟꯗ ꯀꯧꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯟꯅꯗꯧꯅꯗꯤ ꯅꯛꯁꯟꯅꯕꯗꯤ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯀꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯅꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯗꯣ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯃꯈꯥꯗ ꯑꯣꯏꯅ ꯂꯩꯖꯒꯦ, ꯃꯊꯛꯇꯤ ꯌꯥꯝꯅ ꯁꯥꯏ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯂꯩꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯒꯤ ꯀꯥꯗꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯈꯣꯔꯣ ꯈꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯤ ꯃꯄꯥꯟꯗ ꯍꯨꯏꯅꯒ ꯃꯄꯥꯜ ꯊꯣꯛꯆꯜꯂꯝꯃꯤ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯅꯤ꯫ ꯃꯇꯝꯁꯤꯗ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯁꯤ ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯤꯇꯪ ꯀꯤꯗꯅ ꯊꯣꯡ ꯂꯣꯟꯖꯤꯜꯂꯒ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯅꯨꯄꯥꯅꯣ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯄꯥꯟꯁꯤꯗ ꯅꯨꯄꯤꯒꯤ ꯔꯦꯟꯠ ꯃꯄꯥꯁꯤꯗ ꯂꯨꯝꯂꯒ ꯂꯩꯔꯤꯁꯤꯕꯣ, ꯑꯗꯒꯤ ꯒꯦꯠ ꯂꯣꯜꯂꯤꯁꯤꯗ ꯀꯃꯥꯏꯅ ꯆꯪꯂꯛꯏꯅꯣ? ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯗꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯇꯣꯔꯆꯇꯨ ꯂꯥꯝꯃꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯒ, ꯑꯩꯒꯤ ꯇꯣꯔꯆꯇꯨꯁꯨ ꯌꯥꯝꯅ ꯁꯥꯟꯕ, ꯌꯥꯝꯅ ꯉꯥꯟꯕ ꯊꯥꯏꯅꯒꯤ ꯇꯣꯔꯆꯇꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯄꯥꯟꯗ ꯅꯨꯄꯥꯗꯨ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯀꯥꯞꯁꯤꯜꯂꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯑꯃꯝꯕꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯨꯗꯛꯇ ꯃꯥꯡꯈꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯁꯤ ꯀꯩꯅꯣꯅꯦ ꯈꯟꯗꯨꯅ ꯇꯣꯔꯆ ꯃꯨꯊꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯕꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ, ꯃꯥꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯐꯩ ꯃꯥ ꯌꯦꯡꯒꯦ, ꯊꯣꯡꯁꯤꯗ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯒ ꯂꯩꯒꯦ, ꯃꯥꯅ ꯁꯤꯗ ꯃꯨꯛꯇꯨꯅ ꯆꯪꯉꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ, ꯆꯪꯂꯛꯂꯒꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒ ꯂꯣꯏꯔꯦ ꯈꯜꯂꯝꯃꯤ꯫
Makha tana aisi kada changduna phamung phanung jejet semjnuna tumtharami. Adubu pung ama muktani kanaribado pung amaga minute 35 chatpa swaisida aisi kaigino khangde isa sida yamna sagatpa ama fawraklami. Omjaknabagi mawongda aduna aisi mapanda thoktuna hangsit langningbagi ihul ama kanna fawraklami. Aduga amuksu aisi ngasai nupado lairi zalane amukta yengluge tumbasu yadre haina khalami. Kanagumbi ama oiragadi sigi fivam sida kidana mapal thoklaroidabani. Adubu aidi thainagi piktru piklingaidagi kiba haibasimati phawrakhidrabani. Asumna aisi ahingduda mapanda thoklammi. Aduga ngasai aina thengnakiba nupado lairibra haiduna koyeng yenglammi. Asumna aina yenglingai sida mataki floor da kanagumba ama leibagi samin phanglakhi. Aikhoi ren se chekna sajarabasu balcony gadudi loina una semi. Aduna yamna wangna saba yumdi oide. Aduna phajana adum unaribani. Asumna aina mathakta yengkhatpasidadi aigi room gi mathakta leibi master tauribi angang ama lei. Masi walanga kaya ngangandabani. Adum aingonda budi koide. Ataidadi yamna koibani. Masi balcony duda aingonda mamit kuptakai yengduna leirambani. Aina hai hingjabigi macha nangdi ahing sida mapanda kaidawino ha nupa amuk kainarabra tumru chango yam yengningde haina hairami. Masida masi kumsu kumakte mana leiriba mafamdudagi machisu lengde. Masida aiso amuk masi mit yamna naine mit use mi usetene masi ngangse kemta ka khumde. Ahing sida nang nupa kainabagi kapado ka manungda dum kapasu yabani. Swaida said oidrasu hayeng singju charurasi adugane swai mangkrani nupa kainabagi maichaka haina hairami. Matam sida masi engonda yamna hainadaba khunok ama tawsilaki. Aduga tapna magi kada walang kai matanganglamdabi jangki. Mana kada changi ne tauribatusu thong hangba thingbagi makol amata tade. Adum tumina mangkibaka chap mane. Aikhoi ren ki thong se gega makol di khara thokpani. Adubu karimata taramde. Asumna aisu kaino masi angang sibu ngauraba jala mamanabisu amata tinade nupaga asengbagi kainari jala depression ga amuk laktana hiyeng amata phajana khangbige haina khalami. Tumna no ngalaba kandadi aisu ithaunaga ithau chinbane thokriba pumba kaukiduna aigi tawfum thokpa thabaksing pangthoklammi. Asumna numidang wairamgi matam yaurakpasida aisi kainoma ningsing mangjing tawrakpani. Aduga phone da sum YouTube yenglambada singjugi video ama hek thengnarakpani. Matam sida wakhalda fatlauna hek lae. Ai singarang angang do hangbiruki tawrambani ko haina yamna thuna mathakta kakhatli. Aduga thong thenduna kauthoklammi. Matam sida madi yam tanna iche kaidawrage haina hairi. Tumba hogotpada ngairibagi fivam sumali. Aina Zoli kaidawino hojikpo tumisibo nungdang wairam sida ngarang ahing tumhaudabagi fugatliro haina hairami. Masida mana kaim tawdi iche aise ngarangdagi lok laihau khara tawbagi hagot kangkhat ngamdabi leiba adugini haina hairi. Aina amuk kayam ngamdrino adudi nangna adumaina naraga ahingda mapan thoklaga leiride kaigi haina hairami. Jolina amuk iche kaidagi mapan thokpano ngarangdagi hagot kangkhatpa phawba ngamdadana class ka chatrakan sida hairami. Aina kaino nangbu ngarang nangi balcony sida lehawi dudi ahingi pung ama adwaida haina hai. Masida mana kaidaino do onthokpa aidi adum tumme pung 6 swaidagi megi ama charaga haina hairakpani. Aina adum ngarang thengnakhibasingdo mangonda tamlammi. Masida mase kirena amuktoiba wa langa karimata nganglamde. Asumna khodok asidagi aisu isada akiba amati phawrakpa hawraklami. Ngarang Joli di mapanda thokte hai aduga Joli gi masak manba amana aingon noksilak liduna kana oirigaba haiduna khalami.
ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩ ꯏꯁꯥꯁꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯁꯤ ꯑꯍꯤꯡꯁꯤꯃ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯊꯧꯗꯣꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯊꯣꯛꯄꯒꯤ ꯃꯄꯥꯟꯁꯤꯗ ꯁꯨꯝꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯄꯅꯤ ꯈꯪꯗꯦ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯈꯤ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯩ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯌꯨꯝꯗꯁꯨ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯄꯥꯎ ꯇꯝꯃꯤ ꯏꯃꯥꯈꯣꯏꯅꯁꯨ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯊꯥꯃꯨꯛꯁꯤꯗꯤ ꯁꯣꯝꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯁꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯦꯜꯂꯛꯄꯁꯤꯅ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯃꯗꯤ ꯀꯥꯁꯤꯡꯁꯤ ꯀꯣꯏꯆꯥꯏ ꯆꯥꯏꯕꯒꯤ ꯀꯨꯏꯅ ꯏꯁꯥ ꯉꯝꯂꯨꯗꯕꯒꯤ ꯂꯣꯏꯁꯤꯟꯗꯅ ꯊꯝꯕꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯍꯪꯒꯣꯏꯔꯛꯄꯒꯤ ꯁꯨꯇꯤ ꯂꯩꯕ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯩꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯩꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜꯁꯤꯡꯁꯤ ꯂꯣꯏꯅ ꯃꯇꯣꯟꯗ ꯃꯆꯦꯠ ꯁꯦꯒꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯁꯦꯒꯥꯏꯔꯤꯕꯁꯤ ꯑꯩꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯁꯦꯠꯅꯔꯤꯕ ꯐꯅꯦꯛꯁꯤꯡꯗꯅꯤ ꯃꯜꯂꯛꯄꯒꯤ ꯁꯦꯒꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯂꯝꯃꯤ ꯃꯔꯝꯗꯤ ꯁꯦꯒꯥꯏꯔꯤꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯞꯄꯒ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅ ꯇꯧꯏ ꯑꯩꯁꯤ ꯀꯩꯅꯣꯗ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯑꯃꯠꯇ ꯁꯦꯠꯄꯗꯤ ꯁꯦꯒꯥꯏꯗꯦꯗ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯁꯥꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯁꯦꯒꯥꯏꯕ ꯊꯦꯡꯅꯈꯤꯕ ꯐꯤꯁꯤꯡꯗꯨꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟꯗꯨꯅ ꯂꯣꯏꯅ ꯁꯦꯒꯥꯏꯔꯒ ꯅꯨꯔꯥ ꯂꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯧꯅ ꯁꯦꯠꯅꯕ ꯈꯔ ꯄꯨꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯩꯅ ꯐꯤꯁꯤꯡꯗꯣ ꯃꯔꯣꯜ ꯑꯃ ꯁꯤꯟꯈ꯭ꯔꯕꯁꯨ ꯁꯨꯝ ꯇꯞꯅ ꯑꯃꯨꯛ ꯐꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯇꯥꯏꯁꯤꯗ ꯁꯦꯒꯥꯏꯕ ꯍꯧꯔꯛꯄꯅꯤ ꯑꯩꯁꯨ ꯀꯩꯅꯣꯗ ꯁꯦꯒꯥꯏꯐꯝ ꯊꯣꯛꯇꯦꯗ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯩꯁꯨ ꯀꯃꯥꯏ ꯇꯧꯔꯒ ꯁꯦꯒꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯁꯣꯔꯅꯁꯨ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯃ ꯁꯤꯟꯅꯕꯤꯔꯛꯈꯤ ꯑꯩꯁꯦ ꯅꯣꯡꯃ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯑꯗꯨꯝ ꯁꯥꯕꯅꯦ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯈꯔ ꯆꯪꯖꯁꯅꯨ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ ꯃꯇꯝꯁꯤꯗ ꯄ꯭ꯔꯤꯌꯥꯁꯤ ꯌꯥꯝꯅ ꯍꯥꯊꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯕꯅꯤ ꯑꯩꯁꯤ ꯉꯥꯛꯇꯪꯗꯨꯗ ꯄꯨꯛꯅꯤꯡꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯑꯩꯁꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ ꯄ꯭ꯔꯤꯌꯥꯁꯤ ꯃꯁꯥ ꯈꯔ ꯅꯥꯟꯖꯕꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯁꯨꯛꯆꯠ ꯆꯠꯇꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯗꯤ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯅ ꯈꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯁꯤ ꯄꯣꯂꯥꯡꯈꯣꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯞ ꯂꯥꯎꯅ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯑꯩꯒꯤ ꯐꯅꯦꯛ ꯐꯧꯔꯤꯕꯗꯨꯗ ꯑꯃ ꯇꯥꯞ ꯂꯥꯎꯅ パꯏꯔꯒ ꯀꯥꯇꯤ ꯑꯃꯅ ꯃꯥꯅ ꯌꯦꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨꯅ ꯐꯅꯦꯛꯇꯨ ꯆꯞꯈꯤꯔꯝꯃꯤ ꯑꯩꯁꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ ꯑꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯎꯕꯗ ꯌꯥꯝꯅ ꯀꯤꯕ ꯑꯃꯁꯨ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ ꯑꯩꯁꯨ ꯃꯥꯅ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯇꯞꯅ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯆꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯁꯨ ꯑꯩꯒꯤ ꯋꯥꯁꯦ ꯂꯨꯔꯦ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯕꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯑꯃꯗ ꯇꯥꯟꯅꯔꯝꯃꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯐꯅꯦꯛ ꯐꯤ ꯃꯆꯦꯠ ꯁꯦꯠꯂꯤꯕꯗꯣ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯋꯥꯔꯤꯁꯤ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯊꯣꯡꯕ ꯐꯨꯔꯤꯠ ꯐꯤ ꯅꯠꯇ꯭ꯔꯒ ꯐꯅꯦꯛ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯑꯁꯨꯝꯅ ꯍꯥꯞꯅꯩ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯁꯦꯒꯥꯏꯕꯒꯤ ꯃꯍꯨꯠ ꯄ꯭ꯔꯤꯌꯥꯅ ꯍꯟꯖꯤꯟ ꯁꯦꯒꯥꯏꯔꯤꯕꯗꯨꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯂꯥꯏ ꯀꯧꯕ ꯑꯗꯨꯗ ꯃꯇꯝꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕꯒꯨꯝꯅ ꯑꯅꯧꯕ ꯐꯤ ꯁꯤꯟꯗ ꯌꯥꯗꯦ ꯍꯥꯏꯅ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯅ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡꯒꯤ ꯂꯥꯏꯁꯤꯗꯗꯤ ꯃꯈꯜꯒꯤ ꯅꯤꯌꯣꯝ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦ ꯃꯔꯩ ꯌꯥꯝꯅ ꯇꯧꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯂꯥꯏꯁꯤ ꯊꯦꯡꯅꯈꯤꯕ ꯑꯍꯤꯡꯗꯣ ꯑꯗꯨꯒꯤꯃꯃꯥꯡ ꯐꯅ ꯀꯨꯏꯅꯗꯒꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯈꯤ ꯑꯗꯨꯒ ꯏꯃꯥꯗꯨꯅ ꯏꯆꯥ ꯏꯕꯦꯝꯃ ꯅꯪꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯉꯟꯅ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯏꯆꯥꯁꯤ ꯈꯔꯒ ꯀꯨꯏꯁꯤꯜꯂꯝꯂꯕꯗꯤ ꯅꯁꯥꯗꯣ ꯆꯤꯡꯊꯦꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯁ ꯀꯤꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯗꯅ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
Masida ima amaibiduna asengbanini ibema imana hairibase sum koisilakladi lapna khara urambadagi sum naksalakadoinine adudagi adum natungda inakidoini adudagidi imana fanayam honarabasu upai leiraroi adu matangdo yausilakladi adudani mina ngaurga lambi sorokta chatnaba haina chatnarise semjnlmbada haina hairi aisu ima sigi wari singdo sum taraga kiba sum helaklami mamangda ahingduda aina lai adu ihan hana ukibadu thongan gate mayadani adubu akonbadadi balcony mathaktuda joligi fivam lauraga aingonda chadau kha yenglamba athuka miyoiba amana harawbagi nokadaba manba minok nataba minok ama noklamaga changkhibadu loina mitchida sangsang uraki asumna aigi sivam thokpa jantra khara sibirakki imaduna aduga laitin khara khoiram thoklammi adubu ain asumna fanayam tawrabasu priyaga aiga hek laiminari khaigi haroi haibisi khanglammi adana aisu yamna thuna ren hongnaba silami aisu priyana asumna aingonda tawrakani haibasidi suktha thajarude aduna wari si aina khangnariba nupado da lerami aduga adum mongonda su priyasi masak taklammi matam sida aiga khangnariba nupa sina aingonda maga priyaga si hana mari lainarami priyasi mana hana koiramba nupine haina hairakpani aisi magi wasida ngasi fawba thokliba mayamse loina mari lainaramba loina samjanarakpasida aisi kharasu kaplammi adubu aisu thauna khumjillaga aiga khangnariba nupase toknarasi haina hairam madi sukya yajaramde tubu aina mafam khuding block piduna namdana toknaki thaudoksing asida aigi ira laijade haibasi ai isana hojik fawba thajari maramdi aina nupa adu priyaga hana khangnaramba nupa nena khangnamba thoklabadi aisu loinaramoi matang asida ngasidi wari asilosinjare mathang wari anoba amuk poduna lakjaraki thagachari